ꯌꯦꯡꯕꯤꯌꯨ ꯈꯨꯂꯥꯛꯄ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯇꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯈ꯭ꯔꯦ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯈꯨꯟꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯍꯦꯟꯒꯠꯂꯛꯈꯤꯅꯤ ꯂꯨꯀꯥꯏ ꯅꯈꯣꯏꯅ ꯆꯤꯡꯅꯔꯤꯕꯗꯣ ꯑꯩ ꯅꯠꯇꯦ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯈꯣꯏ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯀꯅꯥꯅꯣ ꯏꯇꯥꯎꯕꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯄꯥꯎ ꯇꯥꯗ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯅꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯔꯨꯡꯁꯨꯡꯅ ꯈꯨꯟꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯅ ꯌꯥꯝꯕꯨꯡ ꯂꯨꯀꯥꯏꯅ ꯍꯥꯏ ꯑꯩꯅ ꯈꯟꯕꯗ ꯆꯨꯝꯂꯝꯒꯗꯕ ꯃꯥꯜꯂꯤ ꯃꯗꯨ ꯆꯨꯝꯂꯝꯕ ꯌꯥꯏ ꯏꯇꯥꯎꯕꯤ ꯔꯨꯡꯁꯨꯡꯅ ꯈꯨꯟ ꯑꯁꯤꯗ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁꯥ ꯊꯣꯛꯄ ꯎꯏ ꯍꯥꯏꯕꯗꯨ ꯀꯅꯥꯃꯠꯇꯅ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯄꯥꯎꯁꯨ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦ 이빠 ꯈꯨꯂꯥꯛꯄ ꯉꯁꯤꯒꯤ ꯅꯣꯡ ꯈꯥꯛꯂꯤꯕ ꯃꯑꯣꯡꯁꯤꯗꯤ ꯅꯣꯡ ꯁꯣꯏꯗꯅ ꯆꯨꯔꯒꯗꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯅꯣꯡꯁꯤ ꯉꯁꯤꯗꯤ ꯆꯨꯒꯗꯕ ꯃꯥꯜꯂꯤ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯄꯨꯝꯕ ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯊꯥꯖꯈꯤꯗꯕꯅꯤ ꯔꯨꯡꯁꯨꯡꯅ ꯈꯨꯟ ꯑꯁꯤ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯅꯨꯡꯉꯥꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯈꯨꯟ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯔꯥꯜ ꯍꯧꯖꯤꯛꯇꯤ ꯈꯪꯖꯔꯝꯂꯒꯅꯤ ꯅꯣꯡ ꯆꯨꯔꯛꯂꯦ 이빠 ꯈꯨꯂꯥꯛꯄ ngasi haiba numit asidagi ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ 이싱기 ꯑꯋꯥꯕ ꯑꯃꯨꯛ ꯂꯩꯔꯔꯣꯏ ꯈꯨꯟꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅ ꯍꯔꯥꯎꯅꯔꯅꯤ ꯂꯨꯀꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯆꯨꯝꯒꯗꯧꯔꯤꯕ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯔꯨꯡꯁꯨꯡ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯜ ꯑꯁꯤ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯎꯔꯛꯂꯤ ꯈꯇꯤꯡꯒ ꯑꯈꯨꯏꯒ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝꯁꯨ ꯃꯍꯥꯛꯅ ꯑꯣꯏꯒꯗꯧꯔꯤꯕ
ꯈꯨꯟꯖꯥꯁꯤꯡꯁꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯖꯩ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ? ꯅꯍꯥꯛꯀꯤ ꯅꯇꯧꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯅꯪꯕꯨ ꯍꯦꯟꯅ ꯆꯤꯡꯅꯍꯜꯂꯦ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯅꯤ꯫ ꯅꯪ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯍꯥꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯈꯨꯟꯖꯥꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯀꯨꯝꯒꯤ ꯅꯣꯡꯍꯧ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯃꯌꯥꯝ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕ? ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯍꯔꯥꯎꯅꯔꯤꯕꯁꯦ ꯌꯥꯎꯔꯨꯁꯨ ꯆꯠꯂꯨꯅꯦꯍꯦ ꯅꯪꯕꯣ꯫ ꯌꯦꯡꯉꯨꯅꯦꯁꯦ, ꯃꯁꯤꯅ ꯍꯦꯛ ꯇꯧꯔꯛꯄꯁꯤꯃ꯫ Bangamla! 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 ꯌꯥꯝꯕꯨꯡ, ꯕꯪꯒꯝꯂꯥꯗꯤ ꯑꯁꯨꯛꯄ ꯎꯃꯪꯂꯣꯝꯗ ꯆꯪꯈꯤꯕꯅꯤ꯫ ꯍꯥ? ꯑꯁꯨꯛꯄ ꯎꯃꯪꯂꯣꯝꯗ ꯆꯠꯈꯤ ꯍꯥꯏꯕ? ꯑꯩꯅ ꯆꯤꯡꯅꯕꯗꯨ ꯁꯣꯏꯗ꯭ꯔꯦ꯫ ꯅꯈꯣꯏ ꯃꯌꯥꯝ ꯕꯪꯒꯝꯂꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯅꯈꯨꯠꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯤꯡꯊꯤꯅ ꯄꯥꯏꯔꯒ ꯂꯥꯛꯑꯣ꯫ ꯐꯒꯅꯤ ꯌꯥꯝꯕꯨꯡ꯫ ꯀꯅꯥꯅꯣ? ꯔꯪꯁꯨꯡ, ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯁꯤ ꯑꯆꯨꯝꯕ꯭ꯔꯥ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯝꯗꯧꯅ ꯑꯣꯏꯈꯤꯕꯅꯣ? ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯕꯪꯒꯝꯂꯥ, ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯔꯪꯁꯨꯡ, ꯅꯪ ꯑꯩꯉꯣꯟꯗ ꯂꯣꯠꯀꯅꯨ꯫ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ꯫ ꯅꯪ ꯀꯅꯥꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯦ꯫ 이스, ꯈꯨꯟꯖꯥꯁꯤꯡꯁꯦ ꯑꯩ ꯊꯤꯔꯛꯄꯗ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯂꯕ ꯃꯥꯜꯂꯦ꯫ ꯔꯪꯁꯨꯡ, ꯂꯥꯛꯑꯣ, ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯈ꯭ꯔꯔꯣꯏ꯫ ꯅꯠꯇꯦ ꯔꯪꯁꯨꯡ, ꯅꯪ ꯃꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯈꯨꯟꯖꯥꯁꯤꯡꯁꯤꯒ ꯃꯥꯌꯣꯛꯅꯔꯕꯗꯤ ꯅꯪꯕꯨ ꯍꯦꯟꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯁꯦ꯫ ꯌꯥꯝꯕꯨꯡ, ꯕꯪꯒꯝꯂꯥꯅ ꯑꯁꯨꯛꯄ ꯎꯃꯪ ꯑꯁꯤꯗ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ? ꯏꯁ, ꯅꯍꯥꯟ ꯈꯨꯟꯗ ꯁꯥ ꯁꯟ ꯆꯤꯛꯈꯥꯏꯔꯝꯕ ꯁꯥꯗꯨ ꯑꯃꯨꯛ ꯊꯦꯡꯅꯗꯅ ꯕꯦꯔꯥ ꯀꯥꯅꯤꯀꯣ꯫ ꯕꯪꯒꯝꯂꯥꯅ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄꯒꯤ ꯃꯔꯝ ꯂꯩ꯫ ꯃꯍꯥꯛꯄꯨ ꯐꯪꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯒꯗꯕꯅꯤ꯫ ꯂꯥꯟꯃꯤꯁꯥ, ꯂꯥꯛꯑꯣ, ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯎ꯫
ꯑꯩ ꯃꯈꯥꯃꯨꯛ ꯆꯠꯄ ꯉꯝꯂꯔꯣꯏ ꯌꯥꯝꯕꯣ ꯌꯥꯝꯅ ꯋꯥꯔꯦ ꯍꯟꯅꯕ ꯇꯧꯔꯁꯤ ꯃꯪꯒꯝꯂꯥꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯊꯤꯔꯁꯤ ꯃꯪꯒꯝꯂꯥꯗꯣ ꯈꯨꯟꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯕꯁꯨ ꯌꯥꯏ ꯌꯥꯝꯕꯣ ꯃꯥ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯁꯤ ꯕꯪꯒꯝꯂꯥ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯀꯤꯗꯨꯅ ꯆꯦꯟꯕ ꯑꯩ ꯄꯥꯝꯗꯦ ꯇꯥꯟꯅꯔꯛꯂꯤꯕ ꯃꯈꯣꯏ ꯑꯁꯦ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯂꯨꯀꯥꯏ ꯅꯆꯥꯅꯨꯄꯤ ꯃꯪꯒꯝꯂꯥꯒꯤ ꯀꯔꯤ ꯄꯥꯎ ꯂꯩ ꯏꯄꯥꯛ ꯈꯨꯂꯥꯛꯄ ꯏꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯌꯥꯕ ꯑꯩꯁꯨ ꯂꯤꯔꯨꯔꯦ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯗꯅ ꯃꯊꯟꯇ ꯎꯃꯪꯗ ꯆꯪꯈꯤꯕꯗꯨꯒꯤ ꯃꯔꯝ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕ ꯏꯄꯥꯛ ꯈꯨꯂꯥꯛꯄ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯇꯥꯁꯤ ꯃꯍꯥꯛ ꯔꯨꯡꯁꯨꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯂꯝꯕ ꯌꯥꯏ ꯍꯥ ꯔꯨꯡꯁꯨꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯂꯨꯀꯥꯏ ꯈꯨꯟꯁꯤꯗꯒꯤ ꯃꯤꯆꯦꯟ ꯑꯣꯏꯈ꯭ꯔꯕ ꯂꯨꯡꯁꯨꯡꯒꯤ ꯈꯣꯡꯒꯨꯜꯕꯨ ꯅꯆꯥꯅꯨꯄꯤ ꯃꯪꯒꯝꯂꯥꯅ ꯀꯔꯤꯒꯤꯗꯃꯛ ꯂꯤꯒꯗꯧꯔꯤꯕꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ 이야, ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯂꯨꯈꯥꯏ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯄꯥꯛ ꯈꯨꯂꯥꯛꯄ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯊꯟꯅ ꯂꯩꯔꯤ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯊꯜꯂꯦ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯊꯜꯂꯦ ꯏꯄꯥꯒꯤ ꯃꯪꯒꯝꯂꯥ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯅ ꯏꯄꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯅꯪꯕꯨ ꯌꯨꯝꯗ ꯍꯜꯂꯛꯂꯣꯅꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯔꯨꯡꯁꯨꯡ ꯅꯪꯗꯤ ꯌꯥꯝꯅ ꯐꯖꯕ ꯅꯃꯤꯡ ꯑꯃ ꯈꯨꯟꯖꯥꯁꯤꯡꯅ ꯊꯣꯟꯕꯤꯔꯦꯗꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯨ
ꯅꯪ ꯀꯅꯥꯅꯣ? ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯔꯤꯕꯅꯣ? ꯑꯩ ꯅꯪꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦ. ꯅꯪꯅ ꯂꯩꯔꯨꯔꯤꯕ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ. ꯃꯈꯣꯏꯕꯨ ꯇꯨꯝꯅꯕ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯋꯥꯁꯛꯅꯤ. ꯀꯔꯤ ꯃꯔꯝꯒꯤ ꯆꯝꯖꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯌꯨ. ꯃꯈꯣꯏꯅ ꯑꯩꯒꯤ ꯂꯝꯗ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯄꯨꯈ꯭ꯔꯤ ꯇꯧꯁꯤꯟꯕꯅꯤ. ꯃꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯇꯧꯔꯤꯕ ꯃꯐꯝꯗꯣ ꯑꯩꯒꯤ ꯂꯝꯅꯤ. ꯑꯩꯒꯤ ꯂꯝ ꯁꯣꯛꯄ ꯃꯈꯩ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ. ꯑꯗꯨꯒ ꯑꯩ ꯋꯥ ꯑꯃꯒ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ. ꯅꯪꯅ ꯅꯪꯒꯤ ꯌꯨꯝꯅꯤ ꯈꯟꯖꯔꯤꯕ ꯃꯐꯝ ꯑꯗꯣ ꯅꯪꯒꯤ ꯌꯨꯝ ꯅꯠꯇꯦ. ꯅꯪꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯑꯩꯅ ꯈꯨꯟꯗꯨꯗ ꯊꯥꯈꯤꯕꯅꯤ. ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯅꯤ. ꯍ? ꯀꯔꯤ ꯍꯥꯏꯕ? ꯑꯩꯕꯨ ꯅꯪꯒꯤ ꯃꯤꯅꯤ ꯍꯥꯏꯕ? ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥ ꯅꯠꯇꯦ. ꯑꯩ ꯅꯪꯒꯤ ꯃꯤ ꯑꯣꯏꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ. ꯌꯦꯡꯉꯨ ꯇꯣ, ꯑꯥꯗꯒꯤꯁꯦ ꯀꯅꯥꯅꯣ ꯌꯦꯡꯉꯨ. ꯕꯉꯝꯂꯥ! ꯃꯥꯕꯨ ꯊꯥꯗꯣꯛꯎ! ꯅꯪꯒ ꯑꯩꯒ ꯃꯨꯛꯅꯔꯒ ꯃꯔꯥꯜ ꯂꯩꯇꯕ ꯕꯉꯝꯂꯥꯕꯨ ꯀꯔꯤꯒꯤ ꯆꯩꯔꯥꯛ ꯄꯤꯔꯤꯕꯅꯣ? ꯃꯥꯕꯨ ꯊꯥꯗꯣꯛꯎ! ꯃꯥꯕꯨ ꯊꯥꯗꯣꯛꯑꯣ! ꯌꯦꯡꯉꯨ, ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯅꯪꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯀꯟꯅꯤꯡꯂꯕꯗꯤ ꯃꯁꯤꯒꯤ ꯍꯨ ꯑꯁꯤ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯗ ꯍꯩꯖꯤꯜꯂꯨ. ꯃꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯄꯤꯒꯅꯤ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯝ ꯍꯦꯜꯂꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯒꯅꯤ. ꯃꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧ. ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ. ꯂꯧꯁꯤꯜꯂꯨ. ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯅꯪꯅ ꯍꯨ ꯑꯗꯨ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯍꯥꯞꯆꯤꯟꯒꯗꯕꯅꯤ. ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯦ? ꯑꯩꯒꯤ ꯏꯈꯨꯠꯁꯤꯃꯛꯅ ꯀꯔꯝꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯍꯨ ꯍꯩꯖꯤꯟꯒꯗꯧꯔꯤꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯨ ꯑꯁꯤ ꯍꯩꯗꯗ꯭ꯔꯒꯅ ꯕꯉꯝꯂꯥꯒꯤ ꯄꯨꯟꯁꯤꯅ ꯀꯝꯗꯧꯕ? ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯦ? ꯀꯔꯤꯅꯣ? ꯑꯦ, ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯅꯪꯒꯤ ꯊꯋꯥꯏꯅꯤ. ꯅꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯪꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯄꯤꯔꯛꯄ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒꯤ ꯊꯋꯥꯏꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯑꯗꯨ ꯅꯪ ꯈꯛ ꯇꯧꯒꯅꯨ. ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ. ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯕꯉꯝꯂꯥꯒꯤ ꯊꯋꯥꯏꯁꯨ ꯑꯩ ꯀꯟꯗꯕ ꯌꯥꯗꯦ. ꯔꯣꯡꯁꯨꯡ, ꯅꯨꯄꯤ ꯑꯃꯈꯛꯀꯤꯗꯃꯛ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯈꯥꯡꯉꯨ ꯊꯛꯇ ꯃꯥꯡꯍꯟꯒꯗꯧꯔꯤꯕ? ꯐꯔꯦ, ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯏꯟꯁꯤꯜꯂꯤꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯈ꯭ꯔꯔꯣꯏ.
Kari matauno. Iyo. Nang aigi kujin taurang bomba. Soyallaba. Rungsung. Rungsung. Rungsung! Rungsung! Nangbu kadayda layge? Nangbu kadayda layge? Rungsung! Bangamla, khunjasingna aibu nungsibidrabasu ainadi makhoi bu yamna nungsi makhoi gi yaiphanaba ngasidi aigi punsi ase kathoklabani. Rungsung! Nangna tawriba matawsibu karino? Nangna tawriba matawsibu karino? Bangamla, ipagi bema nang din nahan makhai kadai da salui ha hayo ipabu thadoklaga nang kadai da salubage hayo. Bangamla, nang na yumda halaktabada nangi apokpa napase yamna wajarabani. Kadaidano nangna chatluribabo ha? Ipu, ay Rungsunggi khongul lirubane. Ha, Rungsunggi khongul lirui haiba. Ipa, nakoina Rungsunggi maramda fattana khallibado aranbane. Hoi, chummi. Mahak aikhoigi irakta laiba yadraduna khulase thadokuna chatkibane. Adubu ngasidi mahakna khunjasinggi thawaidi kalamle. Ha, kamdauna rungsungna kunjai koigi thawaibo kalamliba. Isasa, nakhoi na khangning liba wari singado ai lirage munna tau. Ngasidagi chahi kunlonggi mamangda ai khoi na mafam seda pukri ama tauke. Nakhoi na pukri tauriba mafam ase saroi ngaroi singi makoni. Nakhoi na ningthi na irat thauni taudana mafam sida pukri tausalubadagi saroi ngaroi singi makok kapthangna sauduna khunja singbu tumnaba hatkani haiduna wasakhi. Mahaki ahanba khujin thaurang oina Rungsungbu mafam sida tharakhibani. Adubu Rungsungdi akhui amadi khatingna masa sakna yoglakpada taibang miyoibagi minungsi chatna kanglon mayam ama khanglakhi. Masina maram oiraga saroi ngaroi singi ningthau kapthangna mahakpu sijinnaba ngamkhide. Mahaki apambagi matungina ikang thoklaba khunna sida nong chuhalakhi amadi pukri asibu ising thalanki. Mahakna Rungsungbu kauthoklaga khunja singna thaknaba isingda hu hapsinnaba haikhi. Adubu Rungsungna yakhidi. Karigumba yadaba thoklabadi Bangamlage thawai laugani haiduna kihankhi. Khunja singi amadi Bangamlage thawai kannanaba mahak mathanta thawai thakibani. Ipan nibungo, nahakpu kanana. Hanasu amukta ukidri. Ai kanano haibado nakhoi konna khanglakhini.